media ki sino kung Manipur Pradesh Congress Committee ki taram lokchari asigi media ki sino singda apoi mid the press pangthok pigedo ri bisi koi Manipur Pradesh Congress Committee ki vice president or tham pubiri bi gadam kelo tamana pangthok pigani aduga asigi daisa koi election biriba koi Manipur Pradesh Congress Committee ki mahila president amsu general secretary Sharma, loina na Manipur Pradesh Congress Committee ki General Secretary on Kubiriba, Seva Dol Chief Organizer on Kubiriba Ithoi Maruf Nando, Chairman, MPCC ki Secretary Priyanda, Hariba, Aisama Ichmega Chandra, Hariba, Kogi Timsina Madam Tiloga loina na Sigi BJP ki President Ngarang Thambi ki bo afong kya reference logeraga Manipur Pradesh Congress Committee ki makai ki bahut chinjaraga se Good afternoon, friends of all media section, print and electronics. Marmopang sing akoi yamna chiraba matam tha ani hanjal aba irang leiba matam sidesida sumaina political group amaga haidoka haijinga ngangthok ngangsinga tawbase yamna nungaijadabani tawjaningdabani adugo oidaba nataba mayam ama sum haijalakpa taragadi madu singdok hodaba yadabana matang oidana ekoina masiki media ichina singbu chiraba matam khara kaithokpiu haidana ekoina haijabani aduna yaringoi di ekoi mase tawdana bo hotna jage singdok sengjin gi thabak se mase yam nungaite irang matam sida mayam na su taning amoi hana khanjai adu ngasi gi si tang bi kitang tolerate tawina ba ai han makta da no lukchari ngasi BJP na langak sasan haitraga Congress ta singdu hai su Congress kai hain singdok tuino sine koin khalisi sason di moina pungshoi shoire ngasi bawa chatharai ba thabak sida karamba significant oiba prominent oiba thabak paikhatana lebak sida santi porokna bagi khongjang changshan bai koina ukre udri ngasi phawa aduna hauji Congress party na pairing aida moina shuji Congress na haurambadagi shuji na wai chai na Congress na tawrambadagi lebak si ware hai Congress na paling ay da shu leading ay matamda shu gi members singa atopa immigrants singa pullaga karamba Manipur gi mafamda karamba crime tawgrage ba madu akhoi gi BJP gi president Srimati Sarda Devi na amutang evidence ka loina sengdok pir adi akhoi yam nungai ne na khanjai aduna akhoi na hangjaningi di Congress ki matam da shoes aikoi na yam na phajana respect tong na ground rule ngakta na thaname ba adu boina mo hangninge matang sida Srimati Sarda Devi Bharatiya Janata Party ki presidency shoes gi aseng ba ground rule sida kari inagi ge haibadu khang bazala aikoi chingna ba khara poi aduna ni hangjari ba se khangdraga di khangjan bi ba phai shuda Congress na kari inarang ge haiba se constitution gi manung da Bharat Sangvidhan gi manung da laigarabani aduga Manipur gi state integrity make seng nga kadabani aduga makhoi disarm tawdana khulai thadokdana magi designated camp ta leiraga mahoi gi normal life ta hanjana ba leigadabani haibase asugumba point important eba point chi yauraga ne ba su ground rule thanami se aduna haibam mamma thoi ehadana baseless oina pagang da kanangzal laga Congress ki marani shuji Congress na ni han haiba nungai bagi arai ba wahai amani khak pick up torga pagang ngang base political maturity khara wat pra na khale ana kuin haijaning base ai point ji moina yamna clear oidramina shuji Congress na kamaina season narami Bharat Janata Party na kamaina season nai haiba point ama khatang ai evidence kaloina na thamjage 2005 mayam na masi hajan so ngang na yam na di tabi ram lagani adu go please tolerate me ai han haija khre
sengdok senjing je koi tawjining da bani adu bu upai leita dana tawjabani aduna khasitang di tolerate tawbiro handaki matang se aduna su je 2005 da informally Congress government na madu satna ba hawkhre formally 2008 da chatna re tripartite talk tawraga aduna ngasai aina haijagiba rule sing do adugi matungina akoi talk to da yanakhre adagi sum ingna lakpana 2015 da state ki lenga ki matam gi matung ina awon ba lakpani na 2015 April gi 31st da Manipur Assembly the bill ahum khak pass taw khiba bill amada the Manipur People Protection Bill hairaga atopa bill ani khak punchal laga bill ahum ze 31st April da Manipur Assembly the pass taw khiba she had passed over the Churachandpur the irang hogreba the next day May 1 2015 Churachandpur the revolt over hogreba bill ahum jigi against moina pam da ba ma yaw bagdagi aduna hore mi mapan sire dead body chahi ama complete laude pungkang kangaga adum thamna laibani adubo adugum laba sathi raba leihidraba mi gi haksangbu lawshallaga magi mathau mangam pangthok taba makhai khoi warori bani haidana chahi ama completely agitate tawgiba makhoi gi thaboi gi oiba expression thamgiba matam du dai da kuki ga maiki ga khut amata thokna khideba Churachandpur da maitei chakhi kuki chilinau mayam su infal da le mayam latana thabak adum chathanai life mi obi normal life the disturbances amata lagi de yum amata mai tha ki deba aduna matam du da Manipur ri prajana su je karino haiba khangda ba bawa leiram gani ba matam du da su du leiram bana maram oidana su gi ground rule do respect tawbodagi Congress sarkar gi makha da madu gi ground rule do respect tawbodagi madugi pot ado yamne ingna chikna ikoina isilinaw mayam amata kaina dana incident control tawna bohona bada laibak thi dana mioi mapandi pikhamna khare adu taba oiba taraga su makha taba to pa further crime thoktana yamna peacefully leminna bangam kibado effective oiba suduna ne ba leminna bangam khrido aduni Congress ki successful su aina thamjari be example BJP ki failure su ai hajarage 27 April 2023 CC Purda LM Khaute Jina Khaute Sahib na Mahaki 28 1 year in Phabagi aduga district level gym mama inaugurate tawni heda namana kan hona zakhiba honorable chief minister su baton tawrakhiba adu lakani na tawbada pen daba mayam ma phongdong na ki pen daba du karino haba koi khangde 27 da madugi gym du loina thugai dana dismantle tawdana mafam du CM man yawadoriba district level program oiraga so CM man yawrabani namadu state level ne na dum count over yaraba program do totally smashed tawdana mathak makha on khiba mathak makha on khraba adugum laba sindu honorable chief minister nongalaga 28 da Churachandpur da mayang ngai dana lay adugu honorable CM chakhide honorable CM karam mafam dono swaida program ma yawani I exactly madu remember tawbang amdre adun madugi program do the media gi chilinaw singna Churachandpur da kari thokna rage kari gi damakta no CM sahib chapi dabdi haina hangkiba question da CM na khongkiba do makoi masel gi political girls lainabagi political rivals sing masian tawnabani mado ai ma chenade haina hairaga ma khongkiba patam du da aduga atopa point amana numit sida irang tauramba activist kun mathoi police na phakhiba phakraba mioi kun mathoi do Churachandpur gi MLA amana makhoi gi in charge oiramgani hena khali Sri Samit Patra da phone tauraga without any condition makhoi mang kun mathoi ja thadok traga dia thuba matam da akoi leibak irang hauga do male haidana moi haina badagi makhoi kun mathoi si Thadokhreba crossing chief minister without the knowledge of the chief minister state sigi manung da chanari ba thabak niko adugum laba crime ama CM ama yawo do ba state level gi oigador organization meeting amada CM asama yawo do ba achauba meeting amada MLA su yawo meeting amada thugai khakai dana tawraba adugum mioi kun ma thoi dubu
punish tawbadi lairadana without any condition adu CM gi knowledge yaudana thadok ki bado adu dagi haugre ba makoi ki crime gi hike ti aduna makoina haujarakpa potni madu congress da mai onsalakpa lamgani hena khali congress da madu da kaita toningai leite aduna hauji akoina hangningi ba question amadi moi shuji phatre hai shuji phataba taragadi phare kashu kaide gamen amagi way of dealing with the people is very different adagi moi gi lairiba state to gi manunda thoiba crime control to nabagi policies program every different government has a different policy congress na matamamada su ningthi jana chalai dana sisin nazaram bado hojik laiba bharatiya janata party kangu sina su je matik chadre mong chadre matam sika chanadre haiba taragadi sahi taruk taret ngai dana lairiba karigino moi every year renew tawriba karigino makoi adugi matam du the next year haibadi 2015 nataga 16 da idam thokpiramba kari kaige ba adu dinate mayam khangjan biyo 2022 gi December da 27 da inauna some militant group amaga hojiki lairiba sarkar sina BJP ki sarkar sina su sign tawna bane ba su phatragadi recently kaido wi da muda adu so mo sign tawna na bagi damak da mo khoi take up tawri no ba sine koina hangningi ba wak phangdi irang hokibadi congress na nate irang hokibadi BJP na ne BJP na karai di irang haurakhi moi gi MLA tarra allied group sing duga punchal laga moi gi MLA sing duga aduna manipur gi integrity da shoppa wangang ba haurakibadagi irang haurakre adugi matung tabada makoi gi sarkar sina ngasi phawba makoi de action launa na ba kari hona ba ukrage kaisum ta tawde kari mate initiation laite center na su laite state na su laite makoina adugum laba su gi control makha da lairiba yamna peacefully laijagadaw member singbu misuse tawraga makoina election decision nai haiba sigi evidence su Sri SS Haukip na pirakpa magi adugum laba application letter ama tharakpa NIA gi case ki matang da makhoi gi BJP gi leaders in e ba chithi da mayek sheng na urabani masi ai hanjan abwan na su panjararoi aduna Manipur gi state administration se totally fail ore hai basi handaki thokriba irang dugi matung da ihan na Manipur gi honorable chief minister na magi personal statement pirakpa matam da sarkar khara shoi khre akoi shoi khre haiba mayam oina tabirang gane khali leba pungjau thin ki bani adugi matang da CM da nati ne moigi union minister of state Sri RK Ranjan nasu administration totally fail oire haidan hai ki bane ba magi bayum chakpa nongan bagi press statement bi ba matam da adu maina laiki aduna mase totally administration failure ni matam punamakta sigi mamangi sarkar da congress leirami haidana congress da taishan bagi phibam ama tawbase mase ekoi tawhan janing de yamna mature oina political grounds kari leirige hojik matam sida leibak praja mayam se ekhoina karmaina pugadage haina khanbi bana phayeba hojik miyam da tat tawsunaraga drug ki warini haina drug om da changsan laga miyam sibu popi thariba drug karbar tawriba mayam sida ne attention piraga naharon singsi kanbi bagi wakhanda di khanda dana congress party na rajniti taw leirige congress ti rajniti sungtaw tawgi de sigi matang da rajniti tawribadi Bharatiya Janata Party ki government sini chalai ba moi kangu sini kari gi damak no moi na war of drugs seriously changsan lagadi lokosai jobu aduk chawba magi drug ama pharaga masagi imung dagi thola e moi na link loin leire khanga mata da magi driver da taishin naraga tokiba aduga matam du da agam athau mayam na supreme court ta high court ta lower court ta mabu clean chit ta thadu nan bagi do wanom na khiba mayam do miam loina evidence lai bi bana trane handa ki sarkar sigi chosang mayam am involve taw gi bani da adlu mayam loin khambiri du ne aduna 2 months all oirak aba asigum laba leiba ki tang ta draba punsi ma phom marang khang draba loiching loya de chilina mayam tumam chabam khang draba imam ipa mayam ma hipam lapam khang draba ahing mission khang ne matam se sida akhoi gidi Amit Shah la amina hai Amit Shah na Manipur da 3 days picnic la amaduro karino man tawram ke khoi Manipur da malami irang sinem thana bagi wari sadra dana
operation theater da laiba mi ama sidana ba doctor duna kamaina karam ba hidak piraga kansige haina hana khanage di laira dana operation theater da lairiba mi du ki sorat kana ne isai sanjige haina haibagi mong ne ba mana la ami do ex gracia oina lauthom ma sakhi ba poyeng hana pithom ba akhoi manipur gi praja sing je paisa kharana lairaga yarane na khanna to baza la sine khoi na hangningi ba union home minister do da secondly aina magi mafam da hangjening ba wafam si de 15 days ki matung da solution ama puraga la ani road map pura ani akhoi gi lairiba sugum laba relief camp ta lairiba chili now mayam imai ben mayam praja mayam sigi tang taba ma with area location khandok tana purak laga pirani hire pa 15 days to di yam hendo khrab raina khali aduga ningsing janing ba mana Sri Amit Sahana la ami ba 3 days hold over mi do adusu incidents ina to about 26 days ki matung da neba adugi mamang ki matam da hafta ma manung da 10 days ki manung da 7 days ki manung da kaido biram ge ha ba Manipur se lai ha ba je kau biru ra ba zat la sine khoina makoi gi mafam da hangjaningi ba wafam di adudi natragana ulta da leiba ki chanai na raba awaba mayam se laure tabi da ba khong e tabi da ba haijaru re manan lik da ba kanagi mafam da sanga da ge mapa mapu pandraba ipa ima naidraba adugum loba sasan amagum na lairaba complaint to gum leijadraba wakat pham leitraba sarkar sida kamdau sige haidana like minded political group tarana punjal laga tauba meeting buna agenda mong cha da be agenda maram cha da be agenda kamai maram cha roi doino agenda pungning nungnang iba mayam sida akhoi leiham chahom khangda dana miyam gi awa ba se karmai to dana share to min na sige haidana khanari bani nainari bani adu maram cha da be agenda da nai nei adu kari na nai nei hairo moi dona vote lepagi hayeng lok sabha election da MP kana thagat sige karam mafam da karam pocket lai sige na khanau hairi braiba Bharatiya Janata Party na Congress da hairi sibo natragana allied 10 party da hairi sibo housing ngarang allied 10 party khoi like minded 10 political group khatana te khoi na khanari ba madudai da prime minister na thani na tumin lerak pasi da khang mangamakta da na nation si da lairiba leader mayam na taba ubang amakta dana makhoi su participate taw gi hadana numitu da MP mangane yauri se CPI CPM gi MP mangane ba yauri se adu da khanna gi ba wafam dubu agenda mafam marang khang da agenda ne aduna akoi na uji haijaningi madudi makhoi na Congress party na taw da thaba onjan laga Congress he ngangjal lak pa se ma se tukna si tawbirakanu akhoi sengdok senjing gi thabak se hayeng party politics election maya da gum da tawna si hojekti yam chi raba matamni mina kanam da su taning ngoi akhoi na su ngangning de ngang na ba su hobirakanu sine haijaningi ba nahan makhoi na election gi meeting chale kai da karama matam da meeting chale BJP na akhoi gi road map of 2024 Lok Sabha election East John meeting haidana meeting am chawi go Guwahati da media channel loi wai jai bane mayam loi khangirang gani aduda meeting chat khre hai badu bu kari akai ma leke akhoi president na Bharatiya Janata Party gi di aduda meeting chatli haibni chatlu badu chatli dum hai ba kari kai ge ba moi gi title du na already utle moi gi title du na haire moi political discussion chat pani Lok Sabha gi road map khana bani akhoi haib nate ko moi gi banner da thari bne ba adu di mas akhoi je masin thi bne adu moi banner da iri du di kari no du di serang thona bi sheli jalo moi banner da hai ho drap jalo moi du i ba aduna moi BL Santosh da wari li ge ra kana da wari li ge ka shu kai de lining badaliu adu bo Srimati Sada Devi na khanga da badi Maduki numitu da joint political North East ki strategy plan tawbani habe se khanga da badi Sri Narlin Koli spokesperson convener of BJP media cell na moi gi meeting du loiraba convent loiraba matungda ngang ki ba magi press briefing du da yaw gi neba aduna masi loningai lego wa hamna de isheng ba mina clear figure when uraga da pot da ad haijan na ka du no aduna BJP ki hike of Haijinbi asine khoina mayam mafam da khara sengdok chahodragadi mase miyam na di lan na longna ga ni Congress bu kaidor jano haina khanabi gi ni khanjabadagi sengdok chapani numitu da 12 political party president yawni Eastern John gi aduga mohi 6th
June dani 6 July dani Guwahati da tawkibase aduna mado title itself speaks haina haijaningi aduna there is nothing to hide about and please stop misguiding people aduna and blaming the Congress party unnecessarily ajum macho ai thamningi aduna last but not the least aina mayam da thamjaning base hojikti moi slogan do kadai chakhrage ba Hojik Jingmi Tami Amatani Jingmi Tami Nushinare Hydra slogan do Hojik di Karai the Sakra Gay, see Hamjaraga, I Mishnau Punamapu, thank you, Hajari.